अहानबदा मरोइबा पाउ मणिपुर पुलिस ना मियोय अनि WY tablet किलो 2 ग्राम चहुंगा कोनना जेनिम्स क्रॉसिंग दगी फारे खुरुमचरी ISTV पुमिरेंग ताबिरी बपुमनम पुतराम नोकचरी हौजुपाउ संदोने पिजरी ngarang Manipur police na miyoy ani WY tablet kilo 2 gram chahunga konana Jenims crossing dagi fare hari police tagi fangba pauda fagalaba miyoy ani dudi Mohammad Salman Khan chahi 35 Kwakta Khuman Moirang Bisnupur district amasung Mohammad Sahidur chahi 58 ward number ani Bisnupur district tagini makhoi dagi WY tablet kilo 2 gram chahum Aadhaar card ama mobile phone ani amasung Mahindra Scorpio registration number AS12K6496 fagale hari chahi ani makhai helaklaba Manipur ge achawa wathok asigi matangda aroiba waroi shinama puraktuna mahausagum tangdu laitaba hanjil halu haiduna Manipur miyam gi interest ta state amadi central government ki pungning chingsina bahotna riba transgender social activist malem thongam gi cycling for Manipur peace haiba team da Delhi dagi Manipur tamna tongan ba state sing fauduna santi gi paujel puduna lakliba mahak ki khongchira siga mari lenana all Manipur women's social reformation and development samas nupi samas की प्रेसिडेंट थोकचोम रमनी लेमना वीडियो की कुथांगदा मालेम थोंगामदा याइफताउ चाल पीखरे लोइनना मियाम की माइकेदेगी सुमाहा की खोंचेना सिफुर पुमनमकी हेना मपांगल हापा अपुनबा मणिपुर की वाखलोंदा लाकपा खोंचेन अमा ओइबना पुमनमकनसु मपुंफाना पुंगनिंग थोगतमिनसी हाइना अपील तौरी मालेम थोंगाम इमा यामना नुंगाइरे नंगी अपामबदो मदु थोंनबा होनो नंग लेबाकी दमता ताइबंगी दमता Manipur ge awaba yi damakta nang chali bado nang ningi bado ai yu ningi nang apam bado thungo malem siamba ipa ipuda aina thomi raga na isabu mangon piri punamak nungai na de yetana nang ning bado thungbo bhau nang chappa ngambo oiro nang na chatpa thungi ba mafam da nang bo oi kam tam da oi ba kang bu do malem ge apam majida Hawaii yang na pangbira aduga lamda masiki awaba jabang dabong khangtana lini kiamda lairiba mafam marang khangtana lairiba puna makshe masiki loina mase Manipur chi shanti hoina ba nangna chali badona adu phangba ngamo nangna thengani ba imai bianching jinu ba puna mangna mana ngachi chachali ba je Manipur da wali ji da makta mana paudam ba chapani aduna nang na da yekana nang na chali bado ning ba thungna nang na leibak ki da magna aphaba taibang siemwa mapuna siembi ba ado phangna na bado aina taibang siemwa mapuda nukti khuding ai ni dana laige Sangai First Foundation sindura Mahiroi Singi oiba saireng essay written quiz amasung painting competition am Bisnupur Higher Secondary School da pangthokrai ekhoi sangai haiba team da pangthokiba changdam nabasida Mahiroi Marfudra humdoina sarugyaki Singzamai to Lilong United Club Organization की तरह Pansuba Foundation Day Thoram Pangthokre. Thoram Asdas Luko की Advisor W Gonendro Santos Koijam Salam Santi Kumar Amadis Luko की President K Momochasu Sarugyaki. Security Force Singangarang RPF PLE की Active Cadre Hum Masa की mayum dak fare hari. Police tagi fangba pauda fagalaba singa dudi chingangbam ingomacha alias Kisan chahi yangkai sanjinbam awang lekai ngangom inaucha alias James chahi nifugamapan lamsang awang lekai amasung hoidrom bopen alias Jingkai chahi nifu manaing khol mamang lekai digini hari hozipaugi marthana temba bremtang lominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung na mayamba mukhana taram nukchari makhataba pau pisari. Chahi nipan tangai ribi ahen maitram humfuga humdoi suba national roller hockey championship English ngani kun gamanga gi damak khalakle mahak Maharashtra state represent tawgadoini mahakna sanagadoba category na tiny tots category dani category asida sanagadoba age range asna chahi taruk taki mapani ahen Segaro takhele kaidigi maitram Niras Luwang amasung Ambika Sograpamgi machanupi halni ahen mahaki team da khwaidigi chahi nauribi sanaroini ahen maitram skating amasung roller hockey masanada hanadigi medal kya fanglaki balaikre national championship yaungnaba khalakpada mahakna nungaiba phongtokli so hot. Maroiba pau khana pisari. Manipur police na miyoi ani WY tablet kilo ani ka gram chahunga kona na Jennings crossing dagi pare. Hosi pau gena dia isin na sandok chali ba pau tang selu shinjare. Miring tabiri ba pung nama po mukhana.